Akashbani Imphal Maibam Dwijamani na pau pazari ahanbada maroiba pau Singda treatment plant leba tare suba Manipur Rifles ki posta ngarang numidang pung 12 rom tarakpada drone sisinaduna attack sa tarakpada amang atake ya thokle hairi Rise gi haksel bipag na hairi Manipur da hojik phawbagi oina monkey pox ki case amata leitri amasung Rashtrapati Draupadi Murmu na hairi Udyog amasung siksha gi lamda ningthine thabuk toriba lupsingna leibag asigi sakhut thorang gi lamda asoba mateng pangli Singda treatment plant leba taret suba Manipur Rifles ki posta ngarang numidang pung 12 rom tarakpada drone sisinaduna attack sa tarakpada amang atakaya thokle hairi drone bombing gi attack aduda post aduda leba tongan ba mafam singda akai atoi khara thokpa netana security personnel singdi soudre hairi Koki militant singna drone sisinaduna bomb thadara ba phawda central force singna kari gi tumin lesilibanu haiba wahauda yaring ba phungdoktuna Imphal East ki Sinam Yumnam Kuno Yumnam Palo Sambai Singkhu amadi Khundrak pamna singba mafam kaya dagi lakpa khoisau narba miyam na ngarang sagol mangda leba kunipan suba Assam Rifles ki kiam da thomjin khrai drone sisinaduna miyam de attack tawnaba bomb thadabagi thong asi air strike sab manaba thong amani Raja amadi Kendra Sarkar na hiram asida akanba minyang sangduna mara leiba sing sairak pigidabani haina khunja singna dabi tawki Manipur da hojik phawbagi oina monkey pox gi case amata leitri Raja gi health services ki director na thokpa serol mandai jaribam da monkey pox ki case ahum leiri haina miyam na singnari ba dugi matang da paladuna angang sing adugi layonga mari leina ba sample sing Guwahati Medical College and Hospital gi microbiology department test toboda negative oire maramaduna leina asigi matang da miyam na mipai bidana ba health services na appeal tawri Imphal East Jillagi Andrudagi miwe ama rabies leina na maram oiduna ngarang lekhidre mahag Imphal gi Rims Hospital da layang tuna lakhibani leikhidraba miwe esi mahag na loisaba huine sikhibani hairi piba masi yanglaga National Rabies Control Program gi makhata rabies leina gi matang da miyambu bhap tan bagi thormama ngarang androda pangthokre yumdi yokpa hui hodong hidak kapthopagi thoram hayang pangthokani hairi Tamenglong Jilla gi Tawsem sub division gi manung sana leiba lambi thong gi phibam phatabana maram oiduna miyam da khutong sadaba kaya marum thengnari hairi hiramasi gi matang da aikhoi gi Tamenglong pawmi rengbam kamein hai hadak sub division gi lambi thong gi phibam na maram oiduna Pumram village dagi class 8 tamliba angang ama laikana bangam darangarang laikhitre mahag narak padagi layang na bo hospital da puna bo honabada lambi thong gi phibam phatabadagi kuina layang bangam dara lakhibani Aikhoi gi Tamenglong pawmi rengbam kamein hai handak leptana nong sukhibana maram oiduna Tawsem sub division gi manung sana leiba lambi sing leikhom amadi leinang na maram oiduna khongna satpa phawbada awaba kaya mayoknari maram aduna angang adu hospital da matam sana pukatpa ngamkhitabani miyamna Tawsem sub division gi lambi sing gari satpa yanaba ningthina sembiyu haina mari lene bo authority da appeal tawrakli September amadagi kuntra phawba tha amasumna chathariba Rathriya Posan Magi campaign Sandel Jilla da sumai pangna chathari ICDS cell Sandel amasung district administration Sandel na kusam naraga miyam da masi oiba sinjak pizabagi kanabagi matang da ningthina bhap tahanaba rally ama Sandel headquarters da ngarang pangthokhi rally adu da Anganwadi worker amasung helper kaya su saruk yakhi Nasa Mukta Bharat Abhiyan campaign gi saruk ama oina CC Higher Secondary School da hidak mana sejinabagi mangjabagi matangda mairoi singbo bhap tahan bagi thoramama ngarang pangthokre thoramgi saruk ama oina mairoi singna poster paiduna nisa sejinadana ba slogan kaya sulauki thoramadu da District Social Welfare Officer Waikhom Thamabati saruk yakhi September amadagi sathaba hokiba World Nutrition Week thoramga mari lenena Assam Rifles na Sandel Jilla ge tongan ba khungang singda miyambu bhap tan bagi thoramamadi medical camp kaya mathang sathaba hore Assam Rifles na sathariba camp sing atuda khunja sing ningthini yauduna thoramasi hena mapung phale hairi masi oiba sinjak pizabagi matang da camp aduda akhang aye kaya na miyam da bhap tan bagi lecture program so pangthokhi tabiriba pawasi Akashbani Imphal dagini Rashtrapati Draupadi Murmu na hairi udyog amasung siksha gi lamda ningthine thabak toriba lupsingna leiba ga sige sakko thorang gi lamda asobu mateng pangli Maharashtra gi Kolhapur da leiba Sri Warna Mahila
महाकारी मल्टी इंडस्ट्री ग्रुप की गोल्डन जुबली की थोरम वा ngangbata श्रीमती मुर्मू hai ग्रुप असी हौदोकलंबा ततिया साहेब कोरना नुपी सिंह कोऑपरेटिव सेक्टर दा असोबो थौदांग लहोनबा लेपा लेतन होनरगली नुपी सिंह शिक्षा हक्सेल अमसुंग सेल थुमगी लमदा मांगजिल थारी हाइना नुंगाइबा फोंदोकलदुना राष्ट्रपति हाई वरना ग्रुप ना नुपी सिंह मांगजिल थाना सननबगिदमक लेपा लेतन होनरी सेंट्रल ब्यूरो ऑफ इन्वेस्टिगेशन CBI ना RG कर मेडिकल कॉलेज एंड हॉस्पिटल की हाने के प्रिंसिपल डॉक्टर संदीप घोष ngarang फादुना मसिन हंगबगी थाबक सथखरै हॉस्पिटल अदुगी थाबक थोरम सिंगदा डॉक्टर घोष ना सेल थुमलाना सिजनब यावना हंदक डॉक्टर नुपी अमबु इज्जत मांगलगा हाटबगी थौतोकते सेनाबर हाइबगी मतंगदा माकी मतकता CBI ना वहंग पहंग सथकिबनि हाइरि अंडर 17 जूनियर बॉय सुप्रोतो कप की ग्रुप C की मैच मदा मणिपुर ना मध्य प्रदेश पु माइथिबा पीखरै नई दिल्ली की KIIT ग्राउंड सानब मैच मदा मणिपुर ना मध्य प्रदेश पु पांजिल 3-0 थोइखि ओडिशा की बेरामपुर स्टेडियम दा सानब सब जूनियर गर्ल्स नेशनल फुटबॉल चैंपियनशिप दा मणिपुर हरियाणा बु पांजिल 3-2 थोइरे मणिपुर की पांजिल सिंह अदु याइफबी थोकसोम थौदाम मालेम गानबी मसुंग जुलान नोंमाइ थेमने सनखिबनी ngasi phongba pause singi maroiba pausing da hause nongmai kapam bedamani leire bedamani thagachari dizamni pongnafam da cookie lalhoba singna drone bombing attack leptana chatharakle machin mopa yaungna ahum sokle sinam da laiba state force tagi nongmai ahum lokre haina ahan headline tawri koktuki cookie landa miyam mai hauna saunare rajbhavan CM banglo fawba safe oiraktre haina indian block na phongdokiba wafam MLA Minister Singh Khulngak Pachatpiu haina amukona phongdokiba wafamna Sangai Express Manipuri edition da ahan headline togduna phongli Pawasi Sangai Express English edition dana ahan belamai da phongba thengnari Churachandpur Kakching Bisnupur ga tainaba yauna Kangpokpi ga tainaba Imphal West amasung Imphal East ki mafam singda mikup nahum singna leire haina police na phongdokiba wafamna wenlan pauche gi ahan belamai da phongli Manipur News da Koktruki drone attack ta season naba high level committee same kre drone ama fagat kre NIA da case sinanaba warep low kre haina ahan headline tawri Pawasi People's Chronicle da su ahan belamai da phongba thengnari Security advisor na kari thoksil paikhatli bage mi kayam siraga Santi purakadabano haina thangmaiban AC gi MLA Khumukcham Joykisan na phongdokiba wafamna Ichel Express ki ahan belamai da phongba thengnari MLA Imona Center da ai bacherol thaduna Manipur gi irang loisinaba taksin kre babokum yengduna laigadaba oiragadi Central Forcing lamdam asidagi lokthok pikro haina haiba paungna naharul thogdangi ani soba headline tawri Pawasi Imphal Free Press ta ahan belamai da phongli Sana laibakta drone gi bomb thadarak paleptri center na micham kanba ngamdre IRB post gi cookie singna khulai lakre sinam khul gi khunja singna kunipan suba AR da thumjin kre haiba paungna ahan headline tawri Tamilung da phongba ganfyu mail da Manipur gi education mantri na thawai yawba oja sing government school da thabak tawinaba kauba Imphal East ki IRB post gi khulai lakibagi paungna maruiba pahoina phongli Tamilung Times da Tamilong headquarter da laiba district court building sangabagi thoramda chief minister N.Bedamani saruk yagani haiba paungna ahan headline tawri Senapati da phongba Hill Hornbill Express da drone gi bomb attack ta senjam chirang da myoi ama sokhibagi paw amadi tara taruk suba Assam Rifles ki jawana maug da naha ama tathi tawai tawrapagi paungna maruiba paw oina phongli dizamni Thagasari Bedamani aroibada maruiba pawmuk Singda treatment plant leba taret suba Manipur Rifles ki posta ngarang numidang pung 12 tarakpada drone season atune attack satharakpada amanga ta kaya thokle hairi Raiji gi haksel bibag na hairi Manipur da hojik phawbagi oina monkey pox ki case amata leitri amasung Rashtrapati Draupadi Murmu na hairi udyog amasung shiksha gi lamda ningthine thabak toriba lupsingna leibak asigi sakhot thorang gi lamda asoba mateng pangli pauloi sare